ngasi America gi Whitehouse manungda South Africa ki Prime Minister Cyril Ramaphosa masik kauraka America ki leaders singna koisil laga padara phamal laga ma ku padara suthakre hairi humiliate tawkre ang ko wakhang hangkre amasung suthaki ba haibase kaino hai matamda maikai mari wakta ki mangon da mathang wahang torakpani America ki President Donald Trump, Vice President JD Vance, Elon Musk amati machin tawkraba kaya su yauri Donald Trump ki makuta South Africa da white South Africans missing bu event makoi ki farmers sing bu maru oina makoi je humiliate tawba makoi bu otpa naiba event makoi ki mathakta violence hatpa asi na chingba thokiba ki video clips even news clips sing photo ama ki che pau da pai matang de video kap lag uthalli aduga yenghalli horrible killing su yauri hai to mathang masi kari kino kari maram da ki tawba kino nakoi South Africa ta white African sing asiki mathakta sigumba thautok wathok leptana thok lise masi karigino nakoi country da tawrise masi genocide makhala manatra amasung white South African singpu really target oirise karigino haipo hangki khumbangam de South Africa ki Prime Minister ase wai pham tampam khumpham khangkide masigi matung de inter South Africa da ngrang khongnaki makhoi gi mawa chatpa mi sing da tweet tawnara ki wangang bangam daga kari gi chatli bano kaina America da White House ta mayam mang da world media mamang da masi humiliate oirekle si karigino haituna makhoi gi Prime Minister asida wangani South African ki mi sings adu ta mohina South Africa ki world leader sibu trumpna destroy tawkre haituna aduga mafam kaya ta hojik BBC CNN even world ki afo news channel singna wari sari YouTube te masi video kaya ni cover tawri se so Donald Trump ti magi team na leadership humiliate tawbasu maram soitana laisini Howjiki matamda South Africa ki total population ase 6.32 crore tani. Masida 80% black South Africa ni masida white South Africans aikoina cricket tekra mayam ubani mokoi ki missing mokoi ki hera masing yam the cricket ka laki football amotra pawdi mokoi pawbani around 7% tani hai South Africa ka suyam ba population asida aduke mokoi ki mi masing ase nomo ki handharakni mokoi sing ase Europe lom da transfer Europe lom da lakpa kunhong ba si tawrakle aduga South Africa da hokiba chahi khara asida makoi gi farmers sing se white South African farmers sing maru oina makoi da attempt to makoi da attack to wa makoi bu hatpi ba khotpi bi am yaukre si masi Europe te lai bi sing asin pen da ba uri bani dana khangli bani so masi gi masing likli ba South African white sing asida marak te attack to bu ki wari ase masi America ta amati Europe te ngang khongne so Tasengna su Africa da lai white missing a secure field oidra mare South Africa da masi karigino hai matam da South Africa si apartheid government na parliament matam kuina parliament white rule masi white rule matam da makoi na what le kiba office adarata amubu sing se changan da mafam pi da ba jowa phamnai ba pi da ba minai gum season da kiba jati ki khet na ba black and white untouchable ki type to makoi use to ki ba du kum wari kha tang thandura lai makoi history da atuna ngasi South African ki amubu sing asida makoi gi history lai bani na madu ki reaction ama lak bani su khan nei sini so American of the European countries in hari to matam how kre adubu hojik maduki ningsing laga maduki action loba maduki laman khumba si karamba niyam na niti no sigum hangni da so how kre matam da taune ki kai da world war matam da kana da du hojik thirbiya matam la sini so toki wari sing ningsing laga white South African sirman ta ngasi tawri what linadi Europe da America da lady white king asina masi yeng bangamde adura ngasi gi wahang sing ase American sing asina ma phamalaga hangki bari Somo aroi bata Ramaphosa se wadi am ngang mamde aduga mak masigi question sing asigi reply di ma piram ki adu satisfied na te South African missing it thamoi the satisfied na te mak na hai ki mo de su kui ba matam sida oi khri se violence pa ma se masi South African white kangbu da tan te akoi black masing su yauri black masing ne hena masigi sine basite yauri adu white ta ina ba khot na ba masi taude ama masi asugum bo pham de kya hairam ki adu bu mak aroi bata nok laga haira ki ma di Donald Trump na hakno da aina pije ga da plane de ko talaiti masi kai na hai matam da hanak recently Donald Trump Qatar visit tawri Qatar dagi yam high fi amti luxurious plane am pirakhi adu Qatar da chat pa da pirakhi bani na Donald Trump se adu gum gift lawi so South Africa ki
Prime Minister or President masina masi aigidi leijete leiba taragati hak lawraka laktuna yenglaba yai ama yai khoi country da visit tobiu amati khoina what in nei white singbo se haibase aran bani kaina yam kana haiti haijaba adubu si ngasi yamna chorbo wal media da nei khris hoti humiliate to christian world di daramu America da puraga kauraga White House phamalaga mayam sangaga aduga phajana khumbangam de tasengna right up high tasengno South Africa da tasengna what nairabra white sing ase masigi image abati kasigi interview ase da tan kresini adu ramaphosa maki clearance pin of the amkanna hodra bi adubu maki clearance adu satisfied natis ni South Africa da ma chakraga mayam da tasengna ma se press conference da hanglagani maudina wonda hangkibo hangsing nangna yes I do not lakrabra aduga tasengna makoina hangi purmaktu asengbudi natedana aibo khonke ani hairisa adubu world media the focus ni humiliated haibase mapu